Senapati Jilada Haujik Ashi Yening Thagi Kamthengna Phajaba Matam Oiri Umang Wamang Pumnamak Anoba Yening Hunduna Makai Kudingmak Pungsang Shangle Adobo Ning Thamtha Loi Kiduna Shabadi Nongma Nongmagi Hengat Lakle Haujik Ayuk Nungthilgi Matam Dadi Adumok Phajana Share Hebi Yare Ahing Dadi Khara Ingli Adobo Ikang Tha Oisilakpana Jila Asigi Mafam Ayambada Ishingi Awaba Mayuk Naba Haure Jila Asigi Chingi Ishing Khongsing Kangle Jila Ashi Fauduna Chelliba Maru Oiba Turel Ayambasu Ishing Yaw Yawdre Aduna District Headquarters Pauba Yawna Thagnaba Ishingi Achobo Awaba Mayoknare Mashi Athuba Matamda Miyamda Afaba Ishing Ningthina Masung Marangkaina Panghannaba District Administration Athuba Thabak Lokhatpagi Tangai Phadaba Leire Maraksida Yamna Nungaiba Pau Amadi Chehi Humputara Rom Drinking Water Supply Gi Khudong Chaba Supang Phanglaktriba Leroching Village Da Tha Ashigi Harokpada Thagnaba Afaba Ishing Drinking Water Supply Haudokhi Bada Lamdam Shigi Miyamna Harotayamna Celebrate Tauki Water Supply Project Asi Public Health Engineering Department Manipur Gi NDB Project Gi Makhada Paikhatpani Water Supply Project Adu Losadikho MLA na Haudokhi Mashina Lerochingi Khunja Singdadi Khara Makhai Awaba Kokhalakani Ishingi Awaba Leiringai Charakshida Senapati District Administration ga CSO Sing Amasung Miyam ga Khutcham Naduna Hojik Jila Ashigi Yamna Maru Oiba Turel Ama Oiriba Senapati Turel Shemtokpagi Thabak Leptana Chathari Campaign Asida Mapungoina Town Area da Turel Khongnung Mochinba Turel Mapalda Lam Khopchinba Nachinba Lauthokpa Amasung Shentokpagi Thabak Chathari Clean Senapati River Campaign Ashigi Sharukuma Oina Tha Ashigi Kunnithoida Mount Everest Senapati Area dagi Kathiko Karong Phauba Shendok Khothokpagi Thabak Chathaki Ashigumba campaign ashi atai turel sindasu tungda chatharakpagi oithokpa lai mioibna hingbada yamna maru oiriba turel sing lunnana thamba haibisi yamna tangai phadabana miyamna su district administration na lokhatliba thorang ashida mapung phana mating pangba amasung sharuk yausingba changai Ashigumba campaign asina ishing nungsit mot hanba phahanbada mateng oiba khaktanatana lainatina khiya shandokpa thingbadasu chauna mateng oigani Haujik Jila Sida Ishingi Awaba Lairakliba Amasung Aing Asha Onnaba Matam Oirakliba Asina Lainatina Kia Marum Thorakpa Yabagi Mipaiba Hore Maramaduna Matam Ngalingaida Haksilga Mari Lainaba Thabak Thoramkia District Administration na Mangjauna na Lokhathoba Chungani Miyamnasu Masa Masana Cheksingjaba Tai Haujik Jila Sida Nong Chubagi Changkhra Wadlibana Low Missing Low Kumnadri Aduna Horticulture gi Manamasing Thaba Rumda Ahenba Mityang Changnari Maruena Alukobi na Chingba Yauna Makhal Makhagi Manamasing Thabada Lomising Kanna Thabak Chingnari Kumgi Nong Hek Lakpadadi Lo Unabat Lobuk Lomda Chenaragani Haujik Ashi Senapati Jilada Makhal Kiagi Shana Khotnabagi Thoramsing Leptana Panthokli Handakta Tha Ashigi Taratretagi Kunnithoi Phawba Senapati AstroTurf Ground da Chathakiba Pangolin Cup 2025 Football Tournament Sadar Hills FC na Champion Oikhre Final match da Makhoina Senapati FC bo Ani Shuno da Maithiba Piki Football Tournament Ashi Wildlife Trust of India amasung Senapati District Olympic Association na Punna Shinbani Haujik su Nongchu Tha Laktri Mamangda Atai Tournament Kaya Panthoknaba Thorang Taubusu Ui Class 10 amasung 12 gi Parikha Loikhraba Matungda Parikha Sida Sharuk Yaruba Mahiroising Parikha Haidokpa Ngaina Makhal Makha Kiagi Skill Development Computer Music Nachingba gi Atingba Matam gi Training Sing Launari Parikha Hek Haidokpaga Makhakari Taugadagi Haibagi Shemshanaduna Lainari Amarumda School College gi Atai Mahiroising di Mahoshagum Class Chathari Nakal Amadana Kumgi Nong Ngaina Lomising Isang Napi Thabagi Thabakta Mai Onchinduna Lainari Lomising su Nong Hek Lakpaga Lo Ubagi Thabak Haunaba Khorongna Ngainari Amabu Oire Haujik Senapati Jila Ashi Ingna Chikna Anoba Tungi Asha Amagi Damak Ngainari Thank you.